Madang Simri Pau. Lising in the Kungomdogi Rang na Tabuk Lebluruba, Singda Water Treatment Plant, among Matu Tonba, Haure, Haina PAC DG, Chief Engineer, Sangray Faus, Basumong Hari. Krumzre, Meng Tabrim Sing, Taramasola na Pau, Sano Pizre. Lising in the Kungomdogi Rang na Tabuk Lebluruba, Singda Water Treatment Plants, Liang Mais Naha, Taru Training Piduna, Amuk. Matau Tohanba Haure Haina PAC DG Chief Engineer Sangray Paus Basumau Hari. Sangray Pauna STB News the Fongdropada State Asida Tolibe Irangasina Water Supplies Systems Oriba Singda Water Treatment Plant Conflicts Zone Manung Senmana Shutdowns Taukiduna Functionals Oidabadigi Singkhaising Water Treatment Plana Imphal Area Ge Thangmaibans Lampel Sagolbans Uripokna Singba Mafumkara Ising Piduna Lakibani Haujikti Western Sites Water Supplies System Oriba Singda Water Treatment Plants Restore Toduna Amuk Hana Matotoba Hore Water Treatment Plants Asida Tabak Toriba Maite Amidi Koki Staff Sing Sangba Kinaba Na Masigi Solution Ama Puraknanaba Singda Dams Matakta Ladiba Langmay Kuls Irang Nagadagi Nahataru Kalaga Porompat the Leba Water Treatment Planta Training Piraba Matunda Tabak Tohanba Hore 15.16 MLDs capacities Ladiba Singda Water Treatment Plana Huziki Oinairo Samba Clear Water Reservoir Ising Piduna Infali Western Part Sings Ising Fangali Amadi Kang Sublom the Su Kaidoktuna Ising Piri Adumoinamax Hane Ising Pangalamba Langzingi Mafum Karadi Haujiksu Ising Fanganbangamdri Singda Water Treatment Plant Ki Oina Lint Rizenda Ising Pibada Awaba Mayok Narabasu Amuk Hana Matau Tohanba Haukiwasina Infali Riada Isingi Awaba Lelarwe Haina Chief Engineer Makatana Fondrole Projecti Western side ki Singda ki restore to re Singda ki kamai restore to ra hairaga hanadi koi se kuki jin housing mete jin housing hanadi department ama gi na adum pulap adum shuminara leiramba kainoli irang do dagi di amasu chen gre amasu changba ki ani makse treatment plant do da thabak shu sing hamdre ado last keno wena sigi solution production na koi se khallaga irang naga haina khun macha ama lengmei gi khun Singda tamana Mukoi dagi Jose youth taruk se koina Kothoga Purampat ki treatment plant da train tawraga Mukoi Tajillaga Mukoi operate tawali Aduna Hojikti Singda dam je Kangradi Adum Fazana Kano Oigini Sangnarba Padma Shri Indian Playwright Amadi Theatre Director Ozaratan Thiamna Lekhidrabasu Maki Ming Amadi Saktambu Kaudanaba Mitamama Manipur State Sumanglila Council MSSLC gi Complex ta Sananaba Kana Nenaba Lady Haina MSSLC gi General Secretary Y Nilisandrana Hari Lekhidraba Ozaratan Thiamgi Sangai da Pangthokpa Thoromda MSSLC gi Lifetime President PAs Gunasendra Sharma MSLC gi President Laisham Tomba Councils Asigi Advisor Tarponamadi Shumang Lilagi Nupamadi Nupi Artist Kana Saruaduna Artist Sings Amadi Imung Manungi Muation Lekhidrabagi photo Laisukatuna Kai Kumnaba Utki Ozaratan Thiamna Lekhidrabasu Magna Toromba Tabak Sings Amadi Lobidamba Tuanba Todang Sing Makatana Satarabadi Hengduna Lehaunabagi Pandamda Council Lasina Kanari Hari Ozagi Mingamadi Saktambu Kaudanaba Mitamama MSSLC gi Complex ta Sananaba Kanananiba Lere Status gi Sumang Lilabu National Lamadi International gi Thakta Pukhat Piramba Sumang Lila Association ke Abu Malem gi Thakta Singkat Piramba Ozana Lekidabada Manipur State Sumang Lila Council na Awawa Fongdoke Alliance Air gi flight Satkibatangs Anida Imphal gi Guwahati Fawba Paigadaba du Kudongsadaba Karana Maram Orga flight cancels Taukraba Matungda
Matung inna passenger sings adu ngasi setnanaba khangalakpadagi ngasi passenger sing setnanaba taurang tauringaida amuk anna ngarang cancel taure haina mari leinaba authority na khangalakre hairi masina anaba lengba yauna athubagi setkedaba kayada sauna khudong sadaba mayokna le haina passenger khanana nungaitaba phongdorli cancels tawgi matangda manager unanaba honabadasu phangdra hari paugi maltana temarwem taluzrei Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Wow, soccer company ki crown maker real. Chahi yankhai suraba soccer company ki crown maker real. Hauzik market ta phangbiragani. Mahaw yamna leiba pisu yam chawba crown maker real saman. Mayam su mahaw yengbi crown maker real. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakning ba phawdaba puk nungai taba khong hamba nungai raktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Breakmatung taramuksari makhada pausing Manipur State Rural Mission, Department of Rural Development and Panchayati Raj Government of Manipur gi miyang makhada ngasi Manipur gi ahan boina nominee sumna setagadaba salal group sing na putholiba handloom handicraft ke polam sing utpa Rural Roots Market ama Bishnupur District ki Nambol City Block ki manungda leiba leima popom makhalekai community hall da hudokre Nambol Block ki manungda leiba tuan ba SISG amadi BLF singna puthokpa polom kya stall hombugani thoi hangduna fangananaba Rural Roots Market adu State Mission Director Suwariba Skill Labor Employment and Entrepreneurship ki Secretary and Bandana IAS amadi District Missions Director Bishnupur MSRLM gi Suwariba DC Bishnupur Pujai Langbam na hangdokhi Semilon Sinai VLF na Sinduna Pangthokiba Rural Roots Market Audopagi Torums aduda State Mission Director and Bandana Devi, DC Bishnupur Pujai Langbam, District Forest Officers Wycombs Romabai, Semilon Sinai BLF ki President AMS Babina Devi, District Missions Manager A Amarjit Amadi MSL LM ki Official Sing Amadi District Level Officer Cashew Surya ki Toromaduga Mari Lena State Mission Director Suwariba Skill Labor Employments and Entrepreneurship ki Secretary and Bandana Manipur gi ahan boina ngasi Bishnupur District ta hauduk liba Rural Roots Market hangdok pasina rural area da nupiyobi singna sem saribas amadi puthok seriba polam sings asibu uthokpa amadi miya mamangda puthok tuna yoliba sina ekogi semilon da sauna kana piba ngamlagani mangna makha ta aduna Manipur gi mafam sinba thungna pangthoknanaba sem sari hairaduna khungangi mafam singda leriba salal grove bl F singna MSRLM na piriba kanaba sings asi imumanung khaktada natana kunayama saukhatpada sauna mateng pangba ngamlibani haike Government ki e-market James tesu apoi phasam support sisini standardized taraga apoi khadong nabagi wakhalon se khalaga lerabani aduna leriba imai ben sixna sisu khanbiyo ngasi no magi aigi anakpa si inaw woi khaki phoenix saba pi saba aduna tabda khare hena challenging oiba task habita ko saba Manipur ki sari oigera curtain oigera aduga phi basic oigera mapana thadokpa yaba na standardized form si tawna bagi koi yam kana hona ni ko hona hanini DST Bishnupur Pujai Langbam na MSRLM na nupiyobi singi khanduna paikaliba thabak sings ase ekoi sai sana niyom sumna kanaba loduna ekoi sai sagita natana ekoi ge imung manung samadi kunaya sida sauna kanaba pibada natana
leba sibusu semilonda mipal tang daba haibadu soidna ngongani district administration ge maikai dege amadi leriba department singdagi su darkar leiba khudima selal group blf singidamakta pinana ba soidna honagani hairaduna ngasi gi lemo popomda manipur gi ahan boina lemo popom asigi rural roots markets ama hangdokpa sina bisnupur district leriba nupi oibi singi semilon da soidna sauna kana ba pibangam lagani haina mana maka takhe without any middleman, directly to supporters, directly to the public sign open tawraga sana semjaba ngamba talents myam skills myam sise uthuraga semjaba products myam se market to se yam maruni koi ki district administration ki side gi koi koduga koi ki DLO ki side gi anything requirement hoba any support aduga any resource ko ba koi help to ba koi convergence la ko ba departments myam ga sectors myam ga pullaga koi ki self help groups ki koi ki teacher sing naman sing na kamaina hai na chokhat pura ba koi ki myam na hujik pandi ki ba koi ki rural revolution acquired revolution ama lak se yam maruni Isana sabu tabak pijabata natana miyoi kyasu tabak piba ngamna naba honabata natana ekhoi gi ramdamgi pothok sing yokhalaba amadi mipal tangda naba honarba matamda sakhotba khunai ma oigini haina avian house ki provider songthams drubatarana phongdokre wa pharmacy avian house ki kunga mathurak suba foundation degi thoromga mari leinana khongampat awanglaikai community hall da pangthoba thoromda phongdokhibani mana makata na lenga ki leiriba mari leinaba department singna lamdam asida yen nga ok sananba chinjak sing asi kayam yamna mathau tari haiba si chap chaba accurate oiba data ma puthokpi ba mathau tai maduna watliba sing adu kayano haibadu khangdolaga sanga loibagi lamda sangsilibas singna hena honaningbagi wakhalol pohangani masida department singna mateng pangbi sangi event house na sei kunga mathoi honarakpa sida house asigi team singna katokpaga loinana honaminarakpadagi tangkak asi yoba ngamlakpani sinmi singbu miyam nei kai khumnabaga loinana lenga ki thabakhak tanabagi mahutta akhoi sai sana su thabak pinana ba honaminasi haiki tormaduga mari lenana events house kongam paramade life savers manipurna department of transfusions medicine rems amadi SBTC ga kusamnarga blood donation camp amasu pangthoktana miyo yang khairomna EPK सही कुनमाथोय हबसे नुपा अमगी ख्वाइदगी मरु ओइबा तांकक हबदी सही कुनमाथोय दा लोहोंग खोंगदोंग बा याबा यों पे पान बा याबगी यामना मैच्योरिटी लेवल की स्टेटस सब कागदबा तांकक तु ओइबना सही कुनमाथोय हबसे आइना मसी ख्वाइदगी मरु ओइबा तांकक ने खलगा मसी यामना सिगी मतुंगदगी यामना प्रोग्रेसिव ओइबा खोंथांगदा यों पानबगुमना कुसदा सत्कदबने आबि वखलonda सही कुनमाथोय जिदगी माइलस्टोन नत्रगा मसीदगी फाउंडेशन ओरगा थबा कैनो जे हौरजे हाबि वखलonda कुनमाथोय सुबा बर्थडे आय कुनमाथोय सुबा फाउंडेशन दे जादुगी मति इंपोर्टेंस ओइना नोजरे पांथोक सबन Lo selo berumur pa mo kana bijire Lesini kulum dogi irang na thabak leblo roba Singda water treatment plant among mathau thon ba hore haina PSE digi chief engineer Sangrai Faus Wasmo na hari Mego si phau de estimate ke jab Manipur pa mo ta solution jari ming tabi kono pa mo kana kron jari